ngasisu amok punsi sel channel na mayambo taramna oksari ikai khumnaba utsari ngasi amuk puduna laksari 2007 da Sahitya Academy Translation Award fangkraba Sanjen Bambanumati Devi na handokpa novel khunusinggi laanjen hairiba novel ase Ruskin Bona English londa A Flight of Pigeon haina iba adudagi khunusinggi laanjen haina S. Bhanumati Devi na Manipuri londa handokpibani matamgi iselakta nungsinuwalgi mahausu ningthina piriba novel khunusinggi laanjen ase mayamna khusinazari lawbirasi khunusinggi laanjen ahanba episode Thagi tang tara ing lising amaga sanipan yangkai taretani kalen thagi olang onsau nana sagat pa haurakpa matam domaktadani mirat shaharda sifai lal hoba thokibado lal horiba sifai singna makhoigi ingras officer sing kaptuna hatkhi shahardu da irang horaktuna lutpat tawrakhi bandi sang thugaiduna bandi singna kulai paiduna shahardu da amadi cantonment anungda leiriba sahib singi imung singda landa khi yung kaya may tharuk patanatana leiram ba mi pumba hatkhi lal hoba yawba sipai kangbu kayana dili tamna sangsin narakhi aduga ing tapsakraba saireng kabita da ngauzaba ningthorel bahadur sahado lal hoba sing adugi lusingba oiba takhi Simla da asaba khangnaramba British sifai singdo Delhi tamladuna sanglaba khongsat chatpa haurakhi matam simakta da hatpa tuppa khatna chainabagi thabak thawong singdo atai atoppa sahar singdasu asum sandorakhi asumna me gi tang kunthra dadi Delhi dagi nongpoklomda mile chani yankhairom lapna leiba Shahjahanpur gi magistrate ki office da akan ba irang thokhi Cantonment manungda leiba Redman Sagai Anglo-Indian imung amage leifam yumdo ahing dumakta mai thadok piramkhi Redman singdudi makoigi mapot masai sing munbi haurabasu natraga thugai bi haurabasu masa singde asok apan yaudana nanthok jaba ngamja hokhi masak toina unaba sahar gi miyamna khangnaba Javed Khan koba Rohila Pathan amabudi ahingduda lamhangda koichat chattuna leiramba thengnabadagi yum mai thabagi maralda chingnaduna faraga magistrate ki mamangda purakhi Javed Khan hairiba miyoisidi Shahjahanpur gi kaithel singda maming leiba miyamna khangnaba misakni mahakti paisabu matik sana pirabadi kudong chiningai oiba thabak ama tawruso hairabada haraungna yaganbagi damak maming leizaraba misakni mamangda sumahak phattaba aranba thabak tawrubagi maral kayana maram moiduna magistrate ki mamangda kayarak hanna purakrabani adubu Javed sahib singi ain munna khangi aduna wail sang yauraba matamda sakhi puthok piu haiduna hekta mayuk yaba ngami mai ngarang sakliba yum singdudagi mahak senthorokpa uhawi haiba ngamba miyoi amatasu songthorakhide sakhi puthokpa ngamdriba pawbadi case ado yaithokhi Javed na wail sangi mapanda thorakpa matamdadi thana singna mabu thindoklibara natraga mahakna thana singdubu thindoraklibara haiba kanasu haiba ngamlamde Wail sathariba kadugi mapan thoklamdai dasu mahakna magistrate oiriba Mr. Rikesta makuk noladuna karemnarami nakhoigi sakhi leirabasu leitrabasu aigi sakhi singde hayeng soidana puthokani Redman singi Bangla mai thakibaduna Shahjahanpur da leiriba missing yamdaba Angres Kanglup singdu budi kudong thiba tagadore haibagi seksinnaba khudam oina uhanba ngamkhide miruti yamna labli aduna mafaslight ko bo paujal se duda khatna chainabadugi matangda pau mapung phana yaukhide army officer singsu hana gi gumna mahausagum mathau adum tawi thabak tawba misam singsu mahusagumna adum office kanai numidang wairam dasu hana gi dugumna adumak maunai sai thai amasung jagoi saduna leli Megi tang kutra dadi mayam ge unafam se Dr. Bowling gi datare magi miyam tinpham kada naha oiriba Lieutenant Scott na guitar khongli aduga Dr. Bowling gi nupina nungsina isai sakli Army officer mari khakna jwar sanaduna family aduga Ricketts ki nupi ne
कलेक्टर ओइरिबा मिस्टर जेनकिंसने अमसुंग कैप्टन जेम्स कोइना एक्सो गी व्हिस्की थकलेदुना अइंग असागी मरमदा वारी सानरई सुबना तंगी लेबादुर खोइगी इमुंग मनुंगी मियोइसिंगदंगदे खुदोंथिबा नंगनी हाइबगी सिंगनबा लैबा माली मखोइदि मयाम पुल्लिबदुदा यावरमदे मिस्टर लेबादुर सही निफुनिथोई सूरे मागी नुपीगिना सही कुंट्रा निपाने मखोइगी मचानुपी रुट हाइबिसे मसक मतौ नुंगसी मसम मुसुक मुना फजै अमसुंग ममिसु मुना लंगलदुना रासि लै महाक्ति ममाना मयुमदा लैरबदि खुदोंथिबा नंगलोइ खंजदुना कौरकपदगी फतेगरदा लैबा मिसेस सिलगी मयुमदगी लाकपा था मखाइ अमरोमदा मंगाइरि लेबादुरगी नुपी मिसेस लेबादुरगी अपोक्पा मपादुदी खुदोंथिबा हाइबदु थेंगनरगे हाइदुनता लैरबा मराठा लानमीदा यावरंबा फ्रांस मचा अमने ममाना रामपुरगी मियामना सखंग माइखंगनरबा मुस्लिम इमुंग अमगी निंगोलनी ममिंगना मारियम कवी महाक अमसुंग महाकी मबुंग मौफवासिंग पुमनमा ख्रिस्तान गुमना योग थाकलखिबनी सही तरानिपाल सुरक्पा मतमदुदा महाकसे लेबादुर कौबा इंग तपसबा साउथोकपा हैजदबा अदुगा मजिस्ट्रेट की ऑफिसता केरानी ओइजबा नुपादुना लुहोंगखिबनी लेबादुरदी चैनल इथत सिंग मनुंगदा लैबा जर्सी हाइबा मफमदुगी ललोनबा नुपा अमगी मसु नुपानी महाकी हानगी जर्सी की ममिंगदे लेबादु कौरंबनी कैंटोनमेंट मनुंगदा लैनरिबा इंग्लिशमैन सिंगी नुपी सिंग अदुदे मखोइगी मीनाय सिंगा वारी वाताई सनबसी चोपी हाइना खनरमी अदुबो मारियम लेबादुरदी कयासु सथुकंदबा ओइबना मीनाय सिंगा वारी वाताई सनरगा नुंगाइजै महाक्ति मखोइगी मचिंदगी मखोइना ममुत ताना खंगजरबा थौदोक वाथोक कया तारगा मतम लेंजै हंदक इकुई कुइदना तारकपा वफमसिंगदगी मारियमना खंगले मदुदी हंदकती शहर सिदसु हाना सुनबा खना चैनबगी इरांग थोरकलगनी मिरुत्ता थोखिबा थौदोक वाथोकसिंगी पाउदो कैथेलदा अमसुंग सिपाई लैरिबा मफमसिंगदा यौरखरबनी अमसुंग खनुटकी तुरेल मनाक्ता लैबा मुसलमान लाइनिंगबदुनसु इंग्लिश ईस्ट इंडिया कंपनी ना पानबगी मतमसु लाक्लिबा था खरसिदा लोइरगनी हाइना लाइफाउ तमखरबनी मारियम ना मागी मपुरोइबा अमसुंग मचानुपीबु बाउलिंग खोइगी पार्टी द सदहंदना युमदा लैहनबता नतना मथंगी नुमित नोंमाइजिंग द फाउबा गिरजा द लाई खुरुंबा चटपी दनबा हाइजख्रबने वफम सिमक मारियम गुम्बी गिरजा तोइना काजरकपी अमगी मसिंदगी हाइदोरकपा अंगकपा वफमनी रुट मनिंग तमजब पामजबिनी अदुना मथंगी नुमिता गिरजा द चटकनी हाइदुना निंगाई तौजै मदुदा मपानसु मसागा चटमिनगनी हाइना याथोखी लैसिंग नोंफाई थांगद्रबा संगबानबा अतियादा नुमित थोरकले ngantana hugatpasindudi ayukta turel wangmadagi humlakpa ayingba nungsitna yairакпado ngaihaktang oirabaso maphang hawi pung tare tarakpadadi girjagi kangsi khingba hugalaki loinana lanban manungda leiriba piktakna sectionna sariba girja tamna miyamna thoknarakpasu ure मिस्टर लेबादुर अमसुंग मागे मसानुपी गुमना मियाम खरसो नोंमाइजिंगी लाई खुरुंबगी फिजेट सेटनरदुना खोंगना थोंगनरकई अतोप खरमना सगोल गारीदा नत्रगा हुमांग तप तप तारबा दोलाई पुबना पुरीबा दोलाईदा तोंगदुना लाकनरी शाहजहानपुर की अपिकपा सेंट मेरी की गिरजा से लानमी लेफमगी खा थंगबा सरुक्ता लीरबा हैनौगी हैकोल अमगी मनाक्ता लै मसिगी संगफम थोंग अहुम लै अमना मखा थंगबरोमदा बुलार हाइना खंगनबा इंखोल अमगा मायोकनै अतोपा अमना नोंसुपलोमदा गिरजागी अवांगबा मतोन तुंखतपा सरुक्तुगी हेक मखादनी अदुगा अहुम सुबदुना गिरजागी पाद्री सिंगी फी थंपम अमदी फी सेटफमदुगी अवांग पांगना लै गिरजागी मतोल अतुंबा सरुक्तु तमना अखुबा सिरीगी थाक मथंग मथंग काखरी नोंपोकलोमदा तरबूज थारिबा लौबुकना तुरेल खोंगलोमदा नेम नेम हाइथख्री नोक्सुप थंगबदा शहरगी अहांगबा सरुक लैख्री अदुगा अवांगलोमदना सिफाईगी पुनफम लंपाकना असुम संदोखिदुना सिफाई लैफम संग परेंग सिंगा समनख्री सिफाई पुनफम लंपाकी अनकपदा मसी मसीदा लैरिबा युम सिंदो हाना सुनबगी
akanba irang ama sagalaklibedo karisu khangdana nungaina tumliba sipai asawa English officer singgi ngaktani. Wari makhadi rutpu lihalasi. Russian Bongi A Flight of Pigeons hariba English londa iba novel asidagi Manipurida sanjanbam Bhanumatina khunusinggi laanjen haina handokpiriba novel asigi ahanba episode tabikhiba khudingmakpu thagatpa phongdoksari. Episode asibu nungaibirabadi like, share, comment tawbiramo aduga nauna sangbirakuna yengbiba yawbiragadi subscribe tawbiba kawbidabaga loinana like, share na singmasu tawbiramo mayamgi support leptan tawbirao mathangi episode ta amuk hana thengnarasi ngasigi damaktadi kainanaba mikupto mayamdagi laujari episode 2 da amuk hana thengnarasi.